ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯝꯍꯧꯗ꯭ꯔꯕ ꯊꯋꯥꯏꯒꯤ ꯃꯤꯍꯥꯠ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯤꯡꯉꯝꯍꯧꯗ꯭ꯔꯕ ꯊꯋꯥꯏꯒꯤ ꯃꯤꯍꯥꯠ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯕꯩꯒ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯈꯤ ꯃꯇꯝꯁꯤ ꯄꯪꯊꯦꯡꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯃꯨꯛꯇꯃꯛ ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯁꯣꯔꯣꯠ ꯂꯥꯎꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ ꯕꯩꯒꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯕꯩꯒꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯕꯩꯒꯁꯤ ꯑꯆꯨꯝꯕ ꯆꯠꯄ ꯊꯧꯅꯥ ꯐꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯕꯩꯒ ꯊꯣꯏꯗꯣꯛꯅ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇꯦ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯛꯇꯕ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯕꯩꯒ ꯌꯨꯝ ꯌꯧꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ मागी ममा मपा अमदी मागी नुपी अगांगसिंगदी टीवी येंदुना लेरी मतम असिदा बैगगी ममंगदा बैगना लम्फांग अमदा मथंत ड्यूटी तौरिंगै मागी मनाक्ता नुपी मचा अमा कन्ना चेलखी नुपी मचा अदु मसासु यामना चोखथना उखी मागी मतुंगदा मकोकना हुईगी पानबा अदुगा मसाना मी ओइबा अकीबा फंगलबा मियुई कयाना माबु तानरकली नुपी मचा अदुना सार अइबो अमुक्ता कनबियो हाइदुना चेंसिलखी मतम असिदा नुपी मचा अदुना इंस्पेक्टर बैगगी मनाक चौगदबा खजितंग ngaibा मतम अदुदा हुईगी मकोक पानबा मियोइसिंग अदुना नुपी मचा अदुबु मसम पाइदुना चिंखी मरुदगी नोंपोक खरम पांगना सोर लाक्तुना चिंखै नुपी मचा अदुना अकनबा खोंजेलगा लोइनना सार अइबुक्ता कनबियो हाइना हन्ना लाउखी मसिदा बैगना कैसु तौदना तौरिबा मतौ अदुबु येंदुना इंगक नकना लैखी मतम असिदा नुपी मचा अदुना नानथोक्तुना बैगगी मनाक्ता चेंसिलई अदुबु तुंगदा लैरिबा मयाम अदुना लंगकपा नुंथंग अमना नुपी मचा अदुगी मकोक्ता पानबदगी लैमाइदा उप्राक उपसिलदुना ईना पुंगांग ngang ताखी मसिदगी हुईगी मकोक पानबा मियुइसिंग अदुना नुपी मचा अदुगी मखोंग अदु पाइदुना सोरो चिंगदुना पुखरे नुपी मचा अदुना सार हाइदुना मचिंदा मुरुम सोंदुना असुम लापथोखी मतम मसिदा बैगदु तुमिन्ना लेरंबदगी कन्ना लावखी महांगना लावदु ताइदोंग फरक्तुना टीवी यिंगनबा मयामदो चेंसिनरखी मयामना कैदोरगे हाइना हंगकपदा बैगदो फमुंगदगी फुगहौगलक्तुना मागी सर्विस गन अदु पाइदुना मपालोमदा नुपी अदु थनमु पुखिबा यारोय हाइना लावरगा कन्ना चेंथोरई लरिबा मयाम अदुना माबु खामजिलमी मतमसिदा बैगा वखल लाक्ले तौरिबा थोखरिबा थौदोक अदु मागी ममंगनि हाइबसे महाक ज्ञान लाक्ले मतमसिदा महाकना पारिबा नोंमै अदु नोंथक्ता मरु अमा ब्लैंक फायर तौदुना कापखतखी मतम असिदा बैगगी मखुतगी बैगगी मपाना इमुंगो नंग ngawrabo ha हाइदुना नोंमै अदो मुनखी मसिदगी बैगना मागी नुपीदा माइ तागे इसिंग खिता पुथोरउ हाइबदगी मागी नुपीना इसिंग खरा पुथोरक्तुना पीरे असुमना बैगा ममाइ ताथोकलबा मतुंग मागी ममांगदा थोखिबा थौदोकसिंग अदु मयामदा तमखी मसिदा मपाना हेरा मंगी वाबो मकुमंग कैसु खलुरुनुको असुमना हाइदुना मखोय मागी कादा तुम चंगनखै असुमना बैगा अमदी मागी नुपी अगांगसिंग पुनमक फमुंग चंगनरकले असुमना मयामदी यामना नुंगायना तुमनखी अदुबु बैगदी मागी ममंगदा नुपी मचा अदुना आइबु कनबिनु सार हाइरकपदो
ꯀꯜꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯃꯁꯥꯗꯨ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯣꯡꯗꯣꯔꯊꯛꯇ ꯉꯥꯜꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯃꯪꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯄꯗꯧꯅ ꯇꯧꯈꯤ꯫ ꯕꯩꯒꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯅ ꯈꯜꯂꯤ, ꯉꯁꯥꯏꯁꯨ ꯂꯝꯕꯤꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯝ ꯑꯃ ꯐꯪꯏ, ꯍꯧꯖꯤꯛꯁꯨ ꯐꯪꯏ, ꯃꯪꯗꯁꯨ ꯑꯋꯥꯕ ꯐꯠꯇꯕ ꯃꯪ ꯃꯪꯏ꯫ ꯃꯁꯤꯅꯗꯤ ꯑꯩ ꯂꯥꯏ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯁꯦ, ꯑꯩꯕꯨ ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯁꯤꯔꯅꯦ? ꯌꯦꯡꯉꯣꯏꯗ, ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯗꯅ ꯂꯥꯏꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯀꯥꯟꯅꯗꯦ, ꯇꯨꯝꯃꯒꯦꯗ꯫ ꯍꯥꯏ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏ, ꯑꯩ ꯇꯨꯝꯃꯒꯦꯀꯣ, ꯍꯣꯔꯦꯟ ꯃꯪꯗ ꯑꯃꯨꯛ ꯇꯝꯅꯔꯛꯀꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯕꯩꯒꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯂꯥꯏꯗ ꯋꯥ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯕꯥ, ꯍꯟꯗꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯀꯣ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯅꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ꯫ ꯃꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯀꯩꯁꯨ ꯄꯥꯈꯠꯀꯅꯨꯀꯣ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯕꯩꯒ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯌꯧꯔꯛꯄꯗ ꯑꯣꯐꯤꯁꯇꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯕꯩꯒꯅ ꯄꯔꯄꯞ ꯆꯪꯁꯤꯟꯗꯨꯅ, ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ? ꯀꯩꯅꯣ ꯅꯣꯏ ꯑꯣꯐꯤꯁꯁꯤꯗ ꯌꯥ ꯂꯥꯡꯉꯤꯁꯤꯕꯣ? ꯍꯥꯏ ꯀꯣꯟꯁꯇꯦꯕꯜ ꯁꯨꯔꯦꯁ, ꯀꯩꯗꯧꯔꯦ? ꯃꯌꯥꯝ ꯂꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯥꯔ, ꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯅ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯣ ꯊꯨꯒꯥꯏꯔꯝꯕ ꯃꯥꯜꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ, ꯁꯥꯔ, ꯃꯁꯤ ꯅꯨꯄꯤꯁꯤ ꯖꯦꯜꯗꯔ ꯀꯩꯅꯣꯝꯃ ꯊꯥꯖꯤꯟꯕꯤꯈ꯭ꯔꯣꯗ, ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯖꯥꯠꯅꯤ, ꯐꯅꯁꯨ ꯆꯩ ꯉꯥꯡꯂꯕꯅꯤ ꯁꯨꯛꯍꯟ ꯍꯦꯛ ꯍꯟꯗꯦꯃꯤ꯫ ꯍꯣꯏ, ꯀꯩꯅꯣ ꯍꯥꯏꯗꯣ? ꯅꯨꯄꯤ ꯑꯁꯤꯅ ꯃꯤ ꯑꯇꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯤꯗꯗꯤ ꯊꯨꯒꯥꯏꯗ꯭ꯔꯒ ꯅꯣꯏꯒꯤꯗꯪ ꯊꯨꯒꯥꯏꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯃꯔꯝꯗꯨ ꯀꯩꯒꯤꯅꯣ? ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯗꯤꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯍꯔꯥꯁꯃꯦꯟ ꯇꯧꯏ ꯍꯥꯏꯗꯅꯅꯦ ꯑꯆꯧꯕ ꯀꯦꯁ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯅꯪ ꯐꯥꯒꯠꯀꯗꯧꯔꯤꯃꯤ, ꯈꯪꯉꯕ? ꯑꯁꯨꯝꯅ ꯕꯩꯒꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯋꯥ ꯉꯥꯡꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯝꯃꯒ ꯀꯞꯇꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯕꯩꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯗ ꯕꯩꯒꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤꯔꯝꯃꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯄꯤꯒꯦꯀꯣ, ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯦꯝꯃꯒ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯩꯒꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯔꯝꯃꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯋꯥꯍꯪ ꯍꯪꯉꯛꯈꯤ꯫ ꯀꯩꯅꯣ ꯅꯨꯄꯤ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯕꯩꯒꯒꯤ ꯋꯥꯍꯪꯗꯨ ꯌꯨꯝꯕꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ASI ꯈꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯕꯥꯔꯗꯦ ꯑꯃ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯃꯃꯥꯁꯦ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯑꯗꯨꯝ ꯋꯥꯈꯜ ꯆꯣꯏꯈ꯭ꯔꯕꯅꯤ ꯁꯥꯔ꯫ ꯑꯗꯨꯗꯒꯤꯅꯤ ꯃꯥꯅ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯁꯥꯔ꯫ ꯁꯥꯔ, ꯃꯥꯅ ꯃꯤꯉꯣꯟꯗ ꯅꯨꯡ ꯊꯣꯝꯃꯝꯕꯒꯤ, ꯃꯀꯣꯛ ꯀꯥꯏꯕꯒꯤ ꯀꯦꯁ, ꯒꯥꯔꯤ ꯕꯥꯏꯛ ꯃꯩ ꯊꯥꯗꯣꯛꯑꯝꯕꯒꯤ ꯀꯦꯁ, ꯌꯥꯝ ꯂꯥꯛꯈ꯭ꯔꯕꯖꯥꯠꯅꯤꯗ ꯁꯥꯔ꯫ ꯑꯁꯨꯝꯅ ASI ꯈꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯕꯩꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯕꯩꯒꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯅꯥꯎ ꯇꯦꯝꯕ, ꯀꯄꯤꯜ ꯑꯃꯗꯤ ꯍꯦꯝꯆꯟꯗ꯭ꯔ ꯃꯈꯣꯏ ꯃꯔꯤ ꯕꯦꯂꯥꯝ ꯄꯥꯔꯇꯤ ꯊꯝꯕ ꯒꯣꯗꯥꯎꯟ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯔꯤ꯫ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯌꯨꯁꯨ ꯐꯖꯅ ꯉꯥꯎꯅꯔꯤ, ꯑꯗꯨꯒ ꯋꯥꯁꯨ ꯖꯥꯠ ꯉꯥꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯅ, ꯚꯥꯏ ꯃꯌꯥꯝ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯂꯤꯐꯠ ꯆꯠꯂꯤꯕ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯗꯣ ꯃꯗꯨꯁꯨ ꯑꯝꯇꯪ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏꯅꯦ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤꯃꯤꯆꯥꯒꯤ ꯂꯪꯅꯥ ꯂꯪꯖꯤꯟ ꯁꯣꯏꯗꯅ ꯈꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ?
ꯃꯁꯤꯗ ꯀꯥꯄꯤꯜꯅ ꯑꯔꯦ ꯚꯥꯏ ꯅꯈꯣꯏ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯃꯊꯥꯏ ꯋꯥꯔꯦ ꯍꯥ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯉꯁꯤ ꯍꯦꯛꯇ ꯇꯧꯔꯦꯕꯀꯣ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯝꯕꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯗ ꯕꯌꯥ ꯀꯥꯄꯤꯜ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯃꯤꯃꯤꯆꯥꯁꯨ ꯁꯤꯖꯔꯣꯏꯗꯕꯅꯤ ꯅꯪꯅ ꯀꯥꯔꯟ ꯇꯥꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯈ꯭ꯔꯤꯗꯣ ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯒꯅꯦ ꯊꯕꯛꯇꯣ ꯇꯧ ꯅꯣꯏ ꯃꯌꯥꯡꯒꯤ ꯇꯥꯇꯣ ꯍꯌꯦꯡ ꯄꯨꯂꯤꯁꯀꯤ ꯂꯣꯀꯞꯇꯗꯤ ꯌꯥꯔꯣꯏꯀꯣ ꯚꯥꯞꯇꯣ ꯈꯔ ꯇꯥꯎ ꯑꯔꯦ ꯆꯨꯠ ꯑꯣꯁꯤ ꯅꯪꯗꯤ ꯑꯄꯪꯅꯤꯅ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯔꯦ ꯅꯪ ꯀꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯏꯟꯗꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯂꯣꯏꯅ ꯍꯥꯠꯂꯦꯕ ꯑꯗꯨꯅ ꯃꯤꯃꯤꯆꯥꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥ ꯁꯤꯔꯦ ꯀꯔꯤ ꯇꯧꯔꯤ ꯑꯗꯨ ꯅꯪꯅ ꯃꯥ ꯍꯥꯠꯂꯦ ꯍꯌꯦꯡ ꯈꯪꯅꯔꯛꯑꯗꯤ ꯅꯪ ꯅꯊꯟ ꯐꯥꯔꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯐꯥꯒꯦ ꯍꯥꯏꯅꯤꯅꯦ ꯖꯤ ꯑꯄꯪꯕ ꯅꯪ ꯐꯥꯗꯅ ꯑꯁꯤꯡꯕ ꯑꯩ ꯐꯥꯒꯗ꯭ꯔꯥ ꯆꯥꯕꯗꯤ ꯅꯪꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯑꯣꯟꯆꯤꯟ ꯈꯣꯡꯂꯦ ꯑꯣ ꯕꯌꯥꯅ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯃꯍꯩ ꯃꯆꯨꯝ ꯈꯔ ꯆꯥꯕꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯍꯨꯏ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨ ꯎꯔꯦꯕ ꯑꯩꯗꯤ ꯃꯌꯥꯡ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒ ꯄꯨꯜꯂꯔꯣꯏ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯨꯝꯅ ꯀꯥꯄꯤꯜ ꯑꯃꯗꯤ ꯇꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯅꯅꯥꯎ ꯑꯃꯗꯤ ꯍꯦꯝꯆꯟꯗ꯭ꯔꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯇꯦꯝꯕꯗꯤ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯪ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯍꯦꯝꯆꯟꯗ꯭ꯔꯅ ꯑꯁ ꯅꯣꯏ ꯁꯤꯗꯤꯕ ꯀꯔꯟ ꯌꯥꯝ ꯇꯥꯅꯩꯍꯦ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯒꯤꯗꯨꯕꯨ ꯅꯣꯏ ꯁꯤꯗꯤꯕ ꯑꯔꯦ ꯍꯦꯃꯆꯟꯗ꯭ꯔ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯀꯔꯤꯗ ꯂꯥꯟꯕ ꯑꯣꯏꯔꯦ ꯀꯔꯤꯗ ꯂꯥꯟꯕ ꯑꯣꯏꯔꯦ ꯑꯁ ꯌꯥꯔꯁꯦ ꯕꯌꯥ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯅꯣꯏ ꯂꯩꯔꯝꯃꯣ ꯑꯩ ꯊꯦꯝꯃꯒꯅꯦ ꯄꯨꯁꯤꯜꯂꯛꯀꯦꯀꯣ ꯑꯁꯣꯝꯅ ꯍꯦꯝꯆꯟꯗ꯭ꯔꯁꯨ ꯇꯦꯝꯕꯕꯨ ꯀꯧꯕ ꯂꯥꯛꯈꯤ ꯑꯁꯣꯝꯗ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯦꯝꯕ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯒꯦꯠ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯐꯝꯂꯒ ꯀꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯇꯦꯝꯕꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯀꯞꯄꯤꯗꯣ ꯀꯅꯥꯅ ꯀꯩꯗꯧꯔꯒꯦ ꯑꯊꯦꯡꯕꯁꯤꯗ ꯁꯤꯕ ꯊꯣꯛꯂꯛꯏꯔꯣ ꯁꯦ ꯁꯤꯒꯦ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯒꯣꯗꯥꯎꯟꯁꯦ ꯁꯤꯗꯒꯤ ꯆꯣꯡꯊꯔꯛꯑꯣ ꯑꯗꯨꯒ ꯁꯤꯌꯨꯅꯦ ꯑꯁꯨꯝꯅ ꯇꯦꯝꯕꯅ ꯋꯥ ꯍꯥꯏꯔꯤꯉꯩ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯗꯥ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯗꯗꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯦꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯇꯦꯝꯕꯅ ꯀꯔꯥꯏꯅꯣ ꯅꯪꯅ ꯅꯃꯥꯟꯅꯕꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯁꯣꯛꯍꯧꯋꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯌꯨꯝꯁꯤꯗ ꯆꯪꯉꯤꯁꯤꯕꯣ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯏꯃꯥꯟꯅꯕꯤꯗꯣ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯅꯦ ꯑꯗꯨꯒꯤꯅꯦ ꯆꯪꯉꯤꯁꯦ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯗꯗꯥ ꯇꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯍꯪꯒꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯒꯤ ꯐꯛ ꯑꯃꯗ ꯂꯩꯔꯝꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯑꯣꯡ ꯁꯥꯕꯥꯟ ꯑꯃꯗꯤ ꯐꯅꯦꯛ ꯑꯗꯨ ꯎꯔꯨꯕꯗ ꯇꯦꯝꯕ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯕꯨ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤ ꯑꯗꯣ ꯆꯠꯈꯔꯦ ꯃꯇꯝ ꯑꯁꯤꯗ ꯇꯦꯝꯕ ꯕꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯈꯤꯗꯦ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯀꯣꯛ ꯉꯥꯎꯔꯝꯃꯤ ꯃꯁꯤꯗ ꯇꯦꯝꯕꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯌꯦꯡꯗ ꯄꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯂꯣꯡꯊꯣꯛꯂꯨꯔꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯤꯃꯤꯆꯥ ꯑꯣꯏꯔꯝꯈꯤ ꯇꯦꯝꯕ ꯃꯤꯃꯤꯆꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯣꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯕꯨ ꯄꯣꯔꯛꯑꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛꯅ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯇꯦꯝꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯃꯤꯃꯤꯆꯥ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯇꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯇꯦꯝꯕꯅ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯈꯤ
matam atu da ngasai yal hoba nupi ado amuk yalamdre asumna temba magi mamanaban singna lehuriba godown adu da chelaki asumna tembana godown adu gi mathak lomda parap chekhalakpada kapil naw amadi hemachandra makhoi yu thakuna lerami maduda chensin duna tembana mana thingnariba paw khurimak tamki adubu makhoi ahumna kaisuna chungdana phamlaga leikhi tanja asida tembana hemchandragi makut adu urakhi hemchandragi makuta siriba khuji adu memichagi makuta sikhiba khuji aduni masidagi tembana hemchandragi mamai adu yenglubada memicha oramle temba memichagi pali tauraba makajagi saru adusu utupna thabadagi teklaga kapthokpadawna saru kapthoklaga lairamba saktam adu urubadagi kanna lauraga makharomda chenanaba honnarei matam asida makharomda nupi ama makuta thak ama pairaga tamna kakhalaki madu ubadagi temba mataki floor aduda chenki taja asida godan adugi thaliba blab ado mutkhare temba chenpham khangkhidre tanja asida tembagi matungda memichana kanna noklaga temba nangi matam loirabane asumna hairaga kanna noklakhi masidagi temba kiman khiduna atopa ka amada chelibani haiduna chelubada floor adugi matai adu oirambadagi makhong nanthaduna laimaida takhi asumna ahing aduda tembagi mapusi loikhre tembagi mamanaba makhoi ahumdi tembana sauduna satkraba matung makhoisu kona amuk pulasi haiduna chanakhrabani tembana ngasai uriba mamanabasing adudi memichagi thawaina tembagi mamita uhanbani masigi matung nongalakpada godown aduda thabak tawba miyoising laknaba haurakle matam asida tembana siriga leiramba aduda mayamna police kauki matam asida baiga afam aduda lakhi baigana misi adugi matangda yamna kupthana yengsilki kari maramgi damak mahakna mathaktagi songtharaga siriba janone as nakoi khara mathakta kakalaga amukta check taw phani sir asumna baigana mathaki floor adu check tawki matam asida ngarang makhoina yu thaklambagi yu likli amadi makhoina charam thaklamba pochai kaya phangki masidagi police singna tembagi asiba hakchang adu postmortem gi damak puki tembana sidingegi mamangda yu yamna thakki haibasi magi postmortem gi report tagi khangki masidagi baigana numit aduda maga kana yu thakminai haibasi thiba hauki tembaga toina punba makhoi mamanaba ahum haibadi nanaw hemchandra amadi kapilbu police na phagatuna ihang pahong tawki matam asida makhoi ahumna hairami sir aikhoiga maga numitu punbudi pulle aduga sir aikhoina thakpa chaba loraga magi jumda dum chanare masigi matung kanana kari tawkhraba kanana yum jawdriba haibadu khangdre sir asumna makhoi ahumna police ta haibadagi policing aduna makhoibu thadorakhi makhoi ahumna police station adudagi thorakpadu ngasai migi yumgi michal thugairamba nupi aduna yamna munna yenglaga kanna nokhi nupi aduna nokhoi loinamak aigi icha nupina amamam to oina halallagani asumna haiduna kanna nokli asumna tembagi mamanaba makhoi ahumdu police station dagi tholakpada nupi amana kanna nokli makhoi ahumnasu nupi aduda munna yengduna he hanubi kayo nangna haido asumna haiduna jairami masidagi police station adugi gate santri tariba police sing aduna nupi adubu tankhre aduga makhoi ahumsu hankhre baigana yamna kupna wakhala makhali ngahan aina station asida lakpada nupi amana migi yumda nung thomlambagi lakna duna leirami kaigino matugi nupi duna mi ategi yumdudi thomjadana yumduda tanuna thomlibasa ai hayemak chatlaga hangdudaba yadre
asumna khana khana matam adu haukhri numit adugi numitangda nanau Hemchandra amadi Kapil mafam amada yu thakduna wari sanari nanau na hairi mataw mayam handak tembana sibase kanagumna pharaga puraga godown adudagi thadarappa mali Mimichagi mamana mi nilaga tawri jalo masida Kapil na hairi madu oroida Mimichagi mamadi ngaurga laridudi mana kana nektuino mi nekpa haibase sel piduini adusu yam sen Kapil na hadiba wafam madu Hemchandra su wapang salai chumi bai Mimichagi mamana mi nekpa oriko ngasai mamana geta karino mana hari myam dubo nati Mimichagi thwaina laklaga haliba jalo as handakse mang hasu kaya nuaiti aidi Mimichagi thwaina oiramgadra na khali masida Kapil na mu hairi bai mayam aisu handakse aigi masa yam nungai tabu oire aina tumbada ase aigi phamungda ase musin mubama aigi makhongi manakta phambagum tawreba aina hogulaga yingle kanasu leitre ado bai mayam aikhoi maiba pandit ama tanaba kari kaire nakhoi maitegi afawba maiba kana kana leire ai sen puthoke ai hojik siba yadre ne masida nanau na nuklaga hairi bai Kapil mi hatpada aduk thona phariba achouba mi halubugi case mayam ama irai line losinma ngamba bayana handakti kiraba are bai asemba wa oire nangido aingonda case torokpa uradi aina irai line ngamle hojiksu Mimichagi case adu ASI khabada losinaba oire ase handak kisidi put plate na torokpa case oire ai ngamdre aduna maibada case paihallagudubani matamasida Hemchandra na hairi chumi bai Kapil na hairse hoje ikhoi maiba ama tanadaba yadrabani aisune handakse sainu nuaiti mi amana question sinabadona tawini ado bai Kapil aigi mama ama Tripurada lei mase migi thwaina torokpa phattaba punama loinama ngakthokpa ngami ado mongonda amuktang hangsidana masida nanauna adu yam lapadudabu kamai chaluduino ororoi dako adu ororoi akhoi swaisida oina yengsi kaino masida Kapilna ruko matawani chatpagi oradi nakhoi kurisu wabu oidre aina thokpa sillagadabani ado Hemchandra aidi athubada chatpa pamlene bai Kapil hayeng oina chatnaba tawrasi aikhoi ahum hayeng ayu anganbadane bai Kapil hoida pulasi ha mayam janarabo asumna hairakpa aduda leiriba mayam adusu loinama yanare asumna makhoina watanari ngai makhoina leiriba mafam adudagi khara thaptakna nupi amana kapagi makhol tarakhi makhoi ahumak swai lauki akoi badu koilei leiduna yingi matamasida arapada nupi amagi mawong manba ama leppa urakhi masida Hemchandrana hey kanano ada leirido kanano chalo ada kapusu chalo asomna laurobada lepamba nupi ado tapna chatkhri aduga manak adwaida leiba dukan amagi nakanda changchinkhri masidagi makhoi ahum nupi aduna chankhiba maikai adu yengduna leikhi asumna yenglingai makhoi ahumgi tung oirapna yamna nakna nupi ama amu noklakhi makhoi ahumdu haiduna tungnomda phatphat chengthongnari matamasida nupi ama tung onthoklaga phamduna leiramkhi makhoi ahumdu hanadegi khara iraga leibane nupi aduna akiba thodok thokhallakpane makhoi ahumdu phuk hawatnaraktuna chennarai asumna makhoi ahum Kapilgi yum jawduna makhoi imungda prap changsilai aduga yum aduda thariba sofa sing aduda makhoi phamduna sor thabet hoduna pothari asumna matam adu haukhiduna
ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯍꯦꯝꯆꯟꯗ꯭ꯔ ꯍꯦꯝꯆꯟꯗ꯭ꯔ ꯍꯥꯏꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯁꯤꯗ ꯍꯦꯝꯆꯟꯗ꯭ꯔ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯎꯍꯧꯈꯤ ꯍꯦꯝꯆꯟꯗ꯭ꯔꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯣꯡ ꯍꯥꯡꯕꯁꯨ ꯅꯠꯇꯦ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯤꯗꯨꯕꯣ ꯑꯩ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯕꯩꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯪꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯣ ꯁꯥꯔ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯠ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯕꯩꯒ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯒꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯝꯈꯤ ꯕꯩꯒꯅ ꯐꯃꯨꯡꯗꯒꯤ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯔꯨꯗ ꯅꯝꯂꯒ ꯋꯥꯈꯜ ꯑꯃ ꯈꯟꯈꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯟꯗꯛ ꯃꯪꯗ ꯎꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯩ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯆꯠꯂꯒ ꯅꯍꯥꯟ ꯑꯣꯐꯤꯁꯇ ꯐꯥꯔꯛꯅꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯏꯆꯥ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯍꯪꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯩꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯦ ꯕꯩꯒ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯈꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯌꯥꯝꯅ ꯁꯥꯔ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯁꯨꯛ ꯉꯟꯅ ꯑꯣꯐꯤꯁ ꯀꯥꯕꯤꯔꯛꯏꯁꯤꯕꯣ ꯃꯁꯤꯗ ꯕꯩꯒꯅ ꯀꯩꯁꯨ ꯇꯧꯗꯦꯗ ASI ꯈꯥꯕꯗꯣ ꯑꯩꯒꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯕꯩꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯦ ꯑꯗꯨꯒ ꯈꯥꯕꯁꯨ ꯂꯥꯛꯂꯦ ꯈꯥꯕꯅ ꯁꯥꯔ ꯑꯩꯕꯨ ꯀꯧꯕꯤꯕ ꯀꯩ ꯇꯥꯛꯄꯤꯒꯗꯕ ASI ꯈꯥꯕ ꯐꯝꯃꯨꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯤꯅꯦ ꯁꯥꯔ ꯍꯪꯕꯤꯌꯨ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯐꯝꯃꯨꯅꯦ ꯀꯩꯅꯣꯅꯤ ꯅꯍꯥꯟ ꯅꯨꯄꯤ ꯑꯃ ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯒꯤ ꯒ꯭ꯂꯥꯁ ꯊꯨꯒꯥꯏꯔꯝꯃꯤꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯈꯥꯕꯗꯨ ꯃꯁꯥ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯈꯥꯕꯅ ꯇꯞꯅ ꯈꯨꯝꯃꯛꯏ ꯁꯥꯔ ꯈꯪꯉꯦ ꯁꯥꯔ ꯃꯥꯗꯤ ꯑꯉꯥꯎꯕꯤꯅꯤꯗ ꯀꯩ ꯂꯩꯔꯒꯦ ꯁꯥꯔꯅ ꯃꯥꯕꯨ ꯍꯪꯉꯤꯁꯤꯕꯣ ꯑꯩ ꯃꯥꯒ ꯑꯝꯇꯪ ꯎꯅꯒꯦ ꯇꯧꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯈꯤꯕꯒꯤ ꯀꯦꯁꯇꯨ ꯅꯪ ꯄꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯑꯩꯅ ꯄꯥꯏꯕꯅꯤ ꯑꯗꯨ ꯁꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕꯅꯤꯅ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤ ꯍꯥꯏꯁꯤꯕꯣ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯃꯥꯕꯨ ꯊꯣꯝꯂꯤꯕ ꯒꯥꯔꯤꯗꯨ ꯀꯅꯥꯒꯤꯅꯣ ꯃꯗꯨ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯩꯒꯤꯅೋ ꯒꯥꯔꯤ ꯑꯗꯨꯅ ꯃꯇꯝꯗꯨꯅ ꯃꯤꯗꯨꯕꯨ ꯍꯥꯠꯀꯦꯗꯅ ꯊꯣꯝꯕ ꯑꯣꯏꯔꯝꯃꯗꯤ ꯅꯈꯣꯏ ꯀꯝꯗꯧꯕ ꯀꯝꯗꯧꯗꯧꯔꯤꯌꯦ ꯁꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕꯅꯤꯅ ꯌꯥꯔꯦ ASI ꯈꯥꯕ ꯃꯁꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯨꯄꯤ ꯑꯗꯨꯗ ꯋꯥ ꯈꯔ ꯍꯪꯒꯗꯕ ꯂꯩ ꯁꯥꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯁꯤꯗ ꯂꯩꯖꯔꯦ ꯁꯥꯔ ꯀꯔꯥꯏ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯑꯁꯨꯝꯅ ꯈꯥꯕꯗꯒꯤ ꯕꯩꯒꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯕꯩꯒꯅ ASI ꯈꯥꯕꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯕꯅꯤ ꯑꯁꯨꯝꯅ ꯕꯩꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒ ꯕꯩꯒꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯕꯩꯒꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯕꯩꯒ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯖꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗꯨꯕꯨ ꯀꯩ ꯍꯥꯏꯕꯅꯣ ꯕꯩꯒꯅ ꯍꯪꯉꯛꯄ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥ ꯑꯗꯨ ꯕꯩꯒꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯞꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯅꯥꯅꯁꯨ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄꯤꯈꯤꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯁꯥꯔꯅ ꯏꯆꯥꯅꯨꯄꯤ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯐꯥꯅꯅꯕ ꯂꯥꯛꯄꯁꯤꯗ ꯑꯩꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ
ꯁꯣꯝꯅ ꯏꯆꯥꯅꯨꯄꯤ ꯍꯥꯠꯈꯤꯕ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯤꯅ ꯍꯥꯠꯈꯤ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯁꯥꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯃꯤꯃꯤꯆꯥ ꯀꯧꯏ꯫ ꯏꯆꯥꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯅꯤ꯫ ꯏꯪ ꯇꯞꯄ ꯂꯤꯔꯤ ꯈꯣꯏꯔꯤꯕꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕ ꯏꯆꯥꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯇꯦꯝꯕꯒꯤ ꯕꯥꯔꯗꯦ ꯑꯃ ꯌꯥꯎꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯈꯤꯗꯦ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯃꯤꯃꯤꯆꯥ, ꯅꯪ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨ꯫ ꯏꯃꯥ, ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏꯅꯦ꯫ ꯃꯪꯍꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯅꯄꯥꯕꯨꯡꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯤꯗꯅ꯫ ꯅꯪ ꯌꯥꯔꯒꯗꯤ ꯆꯠꯂꯨꯔꯅꯨ꯫ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯆꯥꯕꯣ? ꯃꯁꯤꯗ ꯃꯤꯃꯤꯆꯥꯅ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯆꯠꯂꯔꯣꯏꯗ꯫ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯈꯤꯕ ꯇꯦꯝꯕꯗꯣ ꯃꯥꯒꯤꯅꯦ ꯏꯃꯥ꯫ ꯃꯥꯅ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯁꯨꯝ ꯄꯥꯡꯂꯝꯕꯗꯨꯗ ꯁꯨꯝ ꯆꯠꯂꯨꯁꯤꯔꯥꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯃꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯆꯠꯂꯔꯣꯏꯒꯦꯗ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥ ꯑꯃꯗꯤ ꯃꯃꯥ ꯋꯥ ꯍꯥꯏꯅꯔꯤꯉꯩ ꯇꯦꯝꯕ ꯃꯤꯃꯤꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯥꯔꯗꯦ ꯑꯗꯨ ꯆꯠꯅꯅꯕ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯃꯤꯆꯥꯅ ꯑꯩ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯇꯦꯝꯕꯅ ꯀꯟꯅ ꯇꯛꯂꯤ꯫ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯅꯁꯨ ꯇꯦꯝꯕꯗ ꯃꯤꯃꯤꯆꯥꯕꯨ ꯄꯨꯔꯨꯔꯅꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯇꯦꯝꯕꯅ ꯏꯃꯥ, ꯑꯩ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯤꯜꯂꯛꯀꯦ꯫ ꯉꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦ ꯅꯪ ꯌꯥꯎꯅꯤꯡꯗꯕ ꯃꯥꯜꯂꯦ ꯃꯤꯃꯤꯆꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯅꯣꯏ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯦꯝꯕꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ, ꯐꯔꯦ ꯐꯔꯦ ꯆꯠꯃꯤꯟꯅꯔꯨꯔꯣꯀꯣ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯤꯟꯕꯤꯔꯛꯎꯀꯣ, ꯃꯥꯗꯤ ꯌꯥꯝꯅ ꯄꯪꯖꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ ꯑꯗꯨꯒꯤꯗꯤ꯫ ꯑꯁꯨꯝꯅ ꯇꯦꯝꯕꯅ ꯃꯤꯃꯤꯆꯥꯕꯨ ꯃꯥꯒꯤ ꯕꯥꯔꯗꯦ ꯌꯥꯎꯍꯟꯅꯕꯒꯤꯗꯃꯛ ꯄꯨꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯇꯦꯝꯕꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯃꯤꯆꯥꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯀꯥꯄꯤꯜ ꯇꯦꯝꯕꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯂꯥꯛꯈꯤ꯫ ꯑꯣꯏ ꯑꯣꯏ ꯚꯥꯏ ꯇꯦꯝꯕ, ꯑꯆꯦ ꯍꯦꯞꯄꯤ ꯕꯥꯔꯗꯦ! ꯊꯦꯡꯀ꯭ꯌꯨ ꯃꯇꯥꯎ ꯀꯥꯄꯤꯜ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯤꯃꯤꯆꯥꯅ ꯇꯦꯝꯕ, ꯅꯣꯏ ꯋꯥꯁꯔꯨꯝ ꯀꯥꯏ ꯂꯩꯒꯦ? ꯃꯤꯃꯤ, ꯁꯤꯗ ꯁꯨꯝ ꯆꯠꯂꯣ, ꯑꯗꯨꯒ ꯂꯩꯕꯅꯦ꯫ ꯑꯣꯏ ꯇꯦꯇꯦ, ꯁꯤꯂꯥꯎ, ꯅꯣꯏ ꯆꯦꯆꯦꯁꯦ ꯋꯥꯁꯔꯨꯝ ꯆꯪꯒꯦꯌꯦ, ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥ ꯑꯃꯗꯤ ꯇꯦꯇꯦ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯀꯥꯄꯤꯜꯅ ꯍꯥꯏꯔꯛꯏ, ꯋꯥꯎ, ꯕꯍꯨꯠ ꯁꯨꯟꯗꯔ! ꯚꯥꯏ ꯇꯦꯝꯕ, ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥ ꯑꯣꯏꯔꯦ? ꯑꯩ ꯄꯥꯝꯕ ꯑꯣꯏꯔꯦꯅꯦ꯫ ꯚꯥꯏ ꯀꯥꯄꯤꯜ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦ, ꯃꯃꯤꯡꯅ ꯃꯤꯃꯤꯆꯥ ꯀꯧꯕꯅꯦ꯫ ꯑꯗꯣ ꯃꯥꯗꯤ ꯅꯪꯒ ꯀꯣꯏꯅꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯗ, ꯅꯁꯛꯇꯨꯒ ꯆꯨꯍꯤꯡ ꯁꯨꯝꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯑꯩꯅ ꯐꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯅꯅꯥꯎ ꯑꯃꯗꯤ ꯍꯦꯝꯆꯟꯗ꯭ꯔꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨ ꯌꯥꯝꯅ ꯊꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯄꯤꯜꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯇꯦꯝꯕ, ꯃꯤꯃꯤꯆꯥ ꯄꯤꯔꯣ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯅꯥꯎ ꯑꯃꯗꯤ ꯍꯦꯝꯆꯟꯗ꯭ꯔꯅ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯦꯝꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯪꯉꯛꯄꯗꯒꯤ ꯇꯦꯝꯕꯅ ꯃꯤꯃꯤꯆꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯄꯤꯜꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯄꯤꯜꯅ ꯇꯧꯔꯛꯄ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯃꯤꯃꯤꯆꯥꯒꯤ ꯍꯩ ꯃꯍꯤꯗ ꯗ꯭ꯔꯒ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯦꯝꯕꯅ ꯃꯤꯃꯤꯆꯥꯒꯤ ꯍꯩ ꯃꯍꯤ ꯑꯗꯨ ꯃꯤꯃꯤꯆꯥꯗ ꯄꯤꯊꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥꯅ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯝꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯀꯥꯄꯤꯜ ꯍꯣꯏꯒꯤ ꯒꯣꯗꯥꯎꯟ ꯇꯝꯅ ꯊꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯇꯨꯡꯗ ꯀꯥꯄꯤꯜ ꯅꯅꯥꯎ ꯒꯥꯔꯤ ꯑꯃꯗ ꯇꯞꯅ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯣꯝꯗ ꯇꯦꯝꯕꯗꯤ ꯃꯥꯒꯤ ꯕꯥꯔꯗꯦ ꯇꯧꯔꯤꯕꯅꯤꯅ ꯃꯌꯥꯝꯒ ꯄꯨꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯕꯥꯔꯗꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯃꯤꯆꯥ ꯒꯣꯗꯥꯎꯟꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗ ꯃꯐꯤ ꯃꯔꯣꯟ ꯃꯑꯣꯡ ꯇꯥꯗꯅ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯍꯦꯝꯆꯟꯗ꯭ꯔ, ꯅꯅꯥꯎ ꯑꯃꯗꯤ ꯀꯥꯄꯤꯜ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯌꯨ ꯊꯛꯂꯤ꯫ ꯇꯦꯝꯕ ꯂꯥꯛꯄ ꯎꯕꯗ ꯅꯅꯥꯎꯅ
ꯇꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯆꯠꯂꯣ ꯅꯪ ꯑꯃꯨꯛ ꯅꯅꯤꯡ ꯇꯧꯖꯔꯨꯔꯣ꯫ ꯑꯁ ꯅꯅꯥꯎ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯅꯠꯇꯦ ꯃꯁꯤꯕꯨ ꯑꯐꯕ ꯊꯕꯛꯂꯣ? ꯑꯁ ꯌꯥꯔꯦ ꯇꯦꯝꯕ, ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯒꯤꯗꯃꯛ ꯀꯥꯄꯤꯜꯅ ꯄꯤꯔꯤꯕ ꯁꯦꯟꯁꯦ ꯂꯨꯄꯥ 50,000 ꯈꯪꯉꯕ? ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯔꯤꯕ꯫ ꯑꯁ ꯌꯥꯔꯦ ꯚꯥꯏ ꯅꯅꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥꯄꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯀꯥꯄꯤꯜ, ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯀꯩꯁꯨ ꯈꯟꯒꯗꯕ ꯅꯨꯄꯤ ꯑꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅꯅꯕ ꯄꯨꯔꯛꯄ ꯇꯥꯔꯦꯅꯦ꯫ ꯃꯁꯤꯗ ꯀꯥꯄꯤꯜꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯗꯒꯤ ꯂꯨꯄꯥ 50,000 ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯔꯦ ꯚꯥꯏ, ꯅꯪꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯗꯨ ꯑꯩ ꯃꯔꯝ ꯈꯪꯉꯤ꯫ ꯅꯪꯅ ꯃꯤꯃꯤꯆꯥꯁꯤ ꯄꯨꯔꯛꯂꯦ, ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯔꯦ ꯅꯠꯇ꯭ꯔꯥ? ꯑꯁꯦ ꯂꯧꯔꯣ, ꯉꯁꯥꯏ 50,000ꯗꯨꯒꯤ ꯃꯊꯛꯇ 50 ꯍꯥꯞꯂꯦ꯫ ꯑꯁꯤꯅ ꯃꯤꯃꯤꯆꯥ ꯄꯨꯔꯛꯄꯒꯤ ꯑꯣꯏꯔꯣ꯫ ꯍꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯚꯥꯞ ꯇꯥꯔꯗꯤ ꯑꯩꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯁꯤ ꯉꯥꯛꯈꯤꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯅꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯃꯤꯆꯥ ꯇꯞꯅ ꯐꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯐꯥꯍꯟꯒꯅꯤ꯫ ꯇꯦꯝꯕ, ꯅꯪꯕꯨ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯁꯥꯅꯦ ꯅꯪꯗꯤ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯥꯅꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯀꯥꯄꯤꯜꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯕꯨ ꯁꯥꯅꯦ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯆꯥꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯌꯨ ꯊꯛꯄꯒꯤ ꯂꯤꯛꯂꯤ ꯑꯍꯥꯡꯕ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯏꯗ ꯊꯣꯝꯈꯤ꯫ ꯃꯁꯤꯗ ꯃꯤꯃꯤꯆꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯦ꯫ ꯃꯃꯥꯏꯁꯨ ꯂꯤꯛꯂꯤꯅ ꯌꯥꯠꯄꯒꯤ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯄꯤꯜꯅ ꯑꯃꯨꯛ ꯆꯤꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐ꯭ꯂꯣꯔ ꯑꯗꯨꯗꯒꯤ ꯏꯟꯊꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯃꯤꯆꯥ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯗꯨꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯁꯔꯨ ꯑꯃꯗꯤ ꯃꯃꯥꯏꯒꯤ ꯁꯔꯨ ꯃꯇꯦꯛ ꯃꯇꯦꯛ ꯇꯦꯛꯂꯒ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯥꯄꯤꯜꯅ ꯑꯁꯤꯕ ꯃꯁꯥ ꯑꯁꯤ ꯂꯝꯕꯤꯗ ꯊꯝꯂꯒ ꯑꯃꯨꯛꯀꯁꯨ ꯒꯥꯔꯤꯗ ꯇꯛꯂꯁꯤ, ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯄꯣꯁ ꯑꯃꯗ ꯊꯣꯝꯖꯤꯜꯂꯒ ꯊꯨꯒꯥꯏꯔꯁꯤ, ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯕꯅꯤ ꯍꯥꯏꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯤꯃꯤꯆꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯂꯝꯕꯤꯗ ꯊꯝꯗꯨꯅ ꯒꯥꯔꯤꯅ ꯇꯛꯊꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯦꯝꯕꯅ ꯃꯤꯃꯤꯆꯥꯒꯤ ꯏꯃꯨꯡꯗ ꯃꯤꯃꯤꯆꯥ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ, ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯃꯤꯆꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯍꯧꯔꯛꯇꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯑꯗꯨꯁꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯃꯤꯃꯤꯆꯥꯒꯤ ꯃꯅꯥꯛꯇꯕꯨ ꯆꯠꯀꯗ꯭ꯔꯥ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯕꯗꯁꯨ ꯑꯩꯒꯤ ꯋꯥꯗꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯕꯅꯤꯅ ꯀꯦꯁ ꯂꯩꯇꯦ, ꯃꯥꯕꯨ ꯊꯣꯝꯂꯝꯕ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏ ꯐꯪꯅꯕ ꯊꯤꯔꯤ, ꯐꯪꯕꯒ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯗꯣꯔꯛꯏ, ꯃꯁꯤꯅꯤ ꯁꯥꯔ ꯑꯩꯒꯤ ꯏꯆꯥ ꯃꯤꯃꯤꯆꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯁꯦ꯫ ꯁꯥꯔ, ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯁꯥꯔ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯅ ꯀꯞꯄ ꯀꯞꯄꯒ ꯕꯩꯒꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯁꯤꯗ ꯕꯩꯒꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯍꯧꯈ꯭ꯔꯦ, ꯃꯤꯍꯥꯠꯄꯁꯤꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯐꯥꯖꯒꯦ꯫ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯤꯃꯤꯆꯥꯒꯤ ꯃꯤꯍꯥꯠ ꯑꯗꯨ ꯁꯣꯝꯅ ꯈꯪꯂꯤꯕꯅꯣ? ꯁꯥꯔ, ꯅꯣꯡꯃ ꯑꯩꯅ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯏꯆꯥꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯕꯅꯦ ꯁꯥꯔ꯫ ꯁꯤꯕ ꯊꯋꯥꯏꯅ ꯂꯥꯛꯂꯒ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯕ, ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ? ꯁꯥꯔ, ꯂꯥꯏ ꯍꯥꯏꯕꯁꯦ ꯂꯩ, ꯂꯥꯏꯕꯨ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ ꯁꯥꯔ꯫ ꯐꯔꯦ, ꯁꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯆꯨꯝꯂꯕꯗꯤ ꯑꯩ ꯑꯊꯨꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯥꯔꯒ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯖꯔꯒꯦ꯫ ꯑꯗꯣ ꯁꯣꯝꯅ ꯌꯨꯝꯗ ꯅꯨꯡꯅ ꯊꯣꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯣꯝꯁꯦ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯩꯒꯤ? ꯁꯥꯔ, ꯑꯩꯅ ꯅꯨꯡ ꯊꯣꯝꯂꯤꯕ ꯏꯃꯨꯡꯗꯨꯗꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯕꯥꯔꯗꯦ ꯆꯠꯈꯤꯕꯗꯣ꯫ ꯁꯥꯔ, ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯅꯨꯡ ꯊꯣꯝꯂꯤꯕꯗꯣ꯫
ꯑꯗꯨꯕꯨ ꯁꯥꯔ ꯅꯨꯡꯗꯣ ꯑꯩꯅ ꯊꯣꯝꯕ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯅ ꯊꯣꯝꯕꯅꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯅꯤ ꯃꯣꯏꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯦ ꯁꯥꯔ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯅ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯩꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯕꯩꯒꯅ ꯃꯤꯃꯤꯆꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯣꯕꯜꯗꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯇꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯑꯗꯨꯒ ꯕꯥꯔꯊꯗꯦ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯈꯤ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯍꯪꯅꯅꯕ ꯇꯧꯁꯤ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯇꯦꯝꯕꯒꯤ ꯌꯨꯝꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯤꯌꯦ ꯁꯥꯔ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯥꯔ ꯇꯦꯝꯕꯒꯤ ꯃꯌꯨꯝꯗꯤ ꯈꯪꯗꯦ ꯑꯗꯨ ꯀꯥꯄꯤꯜꯒꯤ ꯌꯨꯝꯗꯤ ꯈꯪꯉꯦ ꯁꯥꯔ ꯅꯣꯏꯗꯤ ꯀꯥꯄꯤꯜꯒꯤ ꯌꯨꯝꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯅꯣꯏꯁꯨ ꯃꯥꯒꯤ ꯃꯤꯔꯣ ꯅꯠꯇꯦꯗ ꯁꯥꯔ ꯀꯥꯄꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯑꯦ ꯁꯥꯔ ꯀꯩꯒꯤꯅꯣ ꯃꯥꯅ ꯁ꯭ꯇꯦꯁꯟꯗ ꯇꯣꯏ ꯇꯣꯏꯅ ꯂꯥꯛꯏꯗꯤ ꯁꯥꯔ ꯃꯤꯒ ꯐꯨꯅꯔꯝꯕꯒꯤ ꯀꯦꯁ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯨꯕꯒꯤ ꯀꯦꯁ ꯌꯥꯝ ꯂꯥꯛꯈ꯭ꯔꯄꯣꯠꯅꯤꯗ ꯁꯥꯔ ꯑꯗꯨꯅ ꯁꯥꯔ ꯃꯥꯁꯦ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕꯗ ꯃꯥꯒꯤ ꯌꯨꯝꯁꯦ ꯈꯪꯍꯧꯕꯅꯦ ꯁꯥꯔ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯇꯩ ꯆꯤꯠꯅꯕꯁꯤꯡꯗꯣ ꯃꯊꯪ ꯐꯥꯒꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯕꯩꯒ ꯃꯥꯒꯤ ꯇꯤꯝꯒ ꯄꯨꯟꯅ ꯀꯥꯄꯤꯜꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯄꯤꯜꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯀꯥꯄꯤꯜꯒꯤ ꯌꯨꯝꯗ ꯆꯪꯉꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯀꯥꯄꯤꯜꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯀꯧꯔꯨꯕꯗ ꯀꯥꯄꯤꯜꯒꯤ ꯃꯄꯥ ꯑꯗꯨ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯟꯁꯄꯦꯛꯇꯔ ꯁꯥꯔ ꯍꯧꯖꯤꯛ ꯀꯔꯤ ꯂꯩꯔꯦ ꯌꯨꯝꯁꯤ ꯀꯥꯄꯤꯜꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯥꯔ ꯑꯗꯨꯗꯤ ꯀꯥꯄꯤꯜ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯋꯥ ꯑꯝꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯥꯒ ꯁꯥꯔ ꯑꯁꯤ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯦꯅꯦ ꯃꯥꯗꯤ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯑꯁꯤ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯦꯅꯦ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯆꯠꯈ꯭ꯔꯤꯕꯣ ꯁꯤ ꯁꯥꯔ ꯅꯅꯥꯎꯒꯤ ꯌꯨꯝꯗ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯅꯅꯥꯎꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯕꯩꯒꯅ ꯀꯥꯄꯤꯜꯅ ꯆꯥꯛ ꯆꯥꯅꯕ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯅꯅꯥꯎꯒꯤ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯂꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝ ꯑꯗꯨ ꯅꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯕꯩꯒꯅ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯅ ꯅꯅꯥꯎꯒꯤ ꯃꯃꯥꯗ ꯍꯪꯈꯤ ꯃꯃꯥꯅ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒꯅ ꯀꯅꯥ ꯀꯅꯥ ꯄꯨꯟꯈꯤ ꯍꯥꯏꯅ ꯍꯪꯕꯗ ꯅꯅꯥꯎꯒꯤ ꯃꯃꯥꯅ ꯀꯥꯄꯤꯜ ꯍꯣꯏ ꯍꯦꯝꯆꯟꯗ꯭ꯔ ꯍꯣꯏꯒ ꯄꯨꯜꯂꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯕꯩꯒꯅ ꯅꯅꯥꯎꯒꯤ ꯃꯃꯥꯗꯒꯤ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯨꯛ ꯂꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝ ꯑꯗꯨ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗꯁꯨ ꯍꯦꯝꯆꯟꯗ꯭ꯔ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯕꯩꯒꯅ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯅꯝꯕꯔ ꯑꯗꯨ ꯂꯧꯔꯛꯈꯤ ꯑꯁꯨꯝꯅ ꯕꯩꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯈꯥꯕꯗ ꯍꯥꯏꯔꯛꯏ ꯈꯥꯕ ꯃꯤꯃꯤꯆꯥꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯁꯥꯔ ꯃꯥꯒꯤ ꯀꯦꯁꯇꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯔꯤꯄꯣꯔꯠꯇꯨ ꯃꯥꯡꯂꯝꯃꯅꯤꯗ ꯁꯥꯔ ꯀꯔꯤꯒꯤ ꯃꯥꯡꯗꯣꯏꯕ ꯅꯠꯇꯦ ꯅꯪꯅ ꯃꯥꯒꯤ ꯀꯦꯁꯇꯨ ꯂꯣꯏꯔꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯂꯣꯏꯈ꯭ꯔꯤꯅꯣ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯤꯄꯣꯔꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯅꯪ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯩꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯟꯁꯇꯦꯕꯜ ꯑꯃ ꯆꯪꯉꯛꯑꯒ ꯁꯥꯔ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯅꯝꯕꯔꯗꯨ ꯍꯧꯖꯤꯛ ꯎꯁꯣꯏꯄꯣꯛꯄꯤꯒꯤ ꯃꯐꯝ ꯑꯃꯗ ꯂꯣꯀꯦꯁꯟ ꯑꯣꯏꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯀꯗꯕꯅꯤ ꯀꯨꯏꯛ ꯑꯁꯨꯝꯅ ꯕꯩꯒ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯅꯝꯕꯔ ꯑꯗꯨꯅ ꯂꯣꯀꯦꯁꯟ ꯑꯣꯏꯔꯤꯕ ꯎꯁꯣꯏꯄꯣꯛꯄꯤꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯕꯥꯏꯛ ꯑꯃ ꯈꯥꯝꯕ ꯎꯈꯤ ꯃꯁꯤꯗ ꯕꯩꯒꯒꯤ ꯇꯤꯝ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯑꯗꯨ ꯊꯣꯔꯛꯈꯤ ꯅꯅꯥꯎꯅ ꯁꯥꯔ ꯑꯩꯒꯤꯅꯦ ꯑꯩꯅ ꯄꯨꯔꯛꯄꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯥꯔ ꯃꯁꯤꯗ ꯕꯩꯒꯅ ꯅꯪꯂꯥ ꯍꯦꯝꯆꯟꯗ꯭ꯔ ꯍꯥꯏꯁꯦ
नती सर अदी ननावने ओ हेमचंद्र की मानबदुरा औ माने सर ओ पुलिस स्टेशन दा चनब तौसी करी मरम गिनो सर होय अदुदी आ यौरगा खंगनीने चलु असुमना ननाव पुलिस न फाखी मसिगी मतुंग ननावबु लोकअप तक पुसेंदुना इहंग पाहोंग तौखी ए मिस्टर ननाव नंग मिमिचा खंगब्रा सर मिमिचा आइसिबु कनानो आइदी खंगदि सर नंग खंगदेबा से फोटो से यंग सी कनानो खंगब्रा यंगो सर सिगी नुपी सिदी आइदी अमुक तो उद्री ngasi na han bane sar kari ha ngasi na han u bane kai na oi mimi chakra na hali mimi chakra na hake sar ai di khang di sar ai di yaw di ha ta ngai le nang khang ka da ba ado nang hemchandra di khang bra tro khang di sar kari nawa nawa phau khang tra ba ha hayo hayo हेमचंद्र खंगब्रा हाय खंगे हेमचंद्र खंगबनम सर सर आई तसेना खंगे दि सर ओ अदुगा हेमचंद्र की नंबर से नंग कमायना पारमिबा हा दे कमायना पारमिनोबा सर सर आई हाइजेरगे सर हजिकता नचिन्दु सिंगनी ने हा हायो 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 हेमचंद्र गा कपिल गा काय चखरे काय लुखरे हा मिमिचा मती तियंबा कराना हाली हाँ हायो सर 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 हाई चलगे सर कपिल गा हेमचंद्र गदी त्रिपुरा दा चखरे सर ए कईगनो मोना त्रिपुरा दा चलीदी हाँ त्रिपुरा दा लोनगा मखोई हिंगरो कदोबनो मोना त्रिपुरा दा चलीदो सेंनायु सर हेमचंद्र की मामा सिंथोकपा अमा लैबने मखोई दा चटपने सर अदुगा नंगना कमायना चिथा होरिबा हा नंगना हेमचंद्र की नंबर दो पाइरमिसिना कमाय तौरिनोबा सर आइदी त्रिपुरा चटपदो यावनिंद्रे अदुना चटलरोयना लेहौबने अदा हेमचंद्रना मागी फोन से मै यावद्रे अदुना नंग पाइहौरो हाइबदगी मागी दो अइना पाइहौबने सर अदुगा आइगी दुना माना पुखिबने ओ अदुदी नंग मखोय लाक्ट्रि फावबा कस्टडी असिदा लैबा ताबनिने नकोय अहम पुल्लगा वारीसे ज्ञान तागदमी मिमिसा खंगदी कायना असुमना हाइरमलगा बैगा थोरकले अदुगा हेमचंद्र अमदी कपिल बु लाकपा ngaiki असुना मतम अदु हौख्रे निमित अदुगी निमिदांगदा बैगा मागी सुमांगदा फमदुना कपिल अमदी हेमचंद्र बु करमना फासीगे हाइना खनखी करिगुम्बदा पुलिसना मखोयबु फारनाबा सेनरे हाइबसी हे खंखिबदा अतोप मफमदा चेनख्रबदी थीबा वागने हाइनसु बैगना खल्ली मतमसी नुंदांगी चाक चाबा तोलो मतुंग पुंग 13 तारबनी इमुंगी मीसिंगसु लोइना तुमनख्रे बैगसु तुमनबगी फमुंग चंगलुरबनी अदुबु तुम्बा यारक्तबदगी मपादा थोरकलगा फमलिबनी असुमना बैगना वाखन अमदा मंगलिंगै करोमदगिनो खंगदना रुपी मचा अमगी खोंजेलदा सार हाइना कौरखी बैगना कोले लेदुना येंगी अदुबु कनामत उदे मसिदा बैगना कनानो इबेमा नंगबो नसक नसासु उदे कनानो असुमना हारुबदा बैगगी मनाक्ता खरा थापतक हौरिबा दालिया पांबी अदुगी मनाक्ता नुपी अमगे सक्तम अमा तपना तपना लेपगी ममी तारखी मिकुप असिदा हुइसिंगना कप्पा नुसित कन्ना सिटपा हौरक्ले अदुबु बैगदी मसादा कैसु अकीबा फाउखिदी मसिदा बैगना हंगई इबेमा नंबु मिमिचारा होय माने सार आई मिमिचागी थवाइने ओ इबेमा नंगी मथौ मंगम पुनमक लोइसलगा सोरात फावबो लोइख्रबनी सोरात लोइख्रबदी असिबा मिगी थवाइ अतमा असि लाइबा का चली हाइनै नंगी चत्रबो होय चुमे सार आइसु चलगदबनी अदुबु लमन खुमनिंगबा अमदगी आई ngasi फावबो लाइबाकता चत्रिबनी आइना लाइबाक यौदबगी मरमसु लेरिये सार ओ ngaiko
ꯅꯪꯅ ꯂꯃꯟ ꯈꯨꯝꯕꯗ ꯑꯩ ꯆꯦꯟꯅꯔꯤꯁꯤꯅ ꯀꯔꯤꯒꯤ ꯅꯈꯣꯏ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯃꯤ ꯍꯥꯠꯄꯗ ꯀꯔꯤꯝꯇ ꯕꯦꯔꯥ ꯂꯩꯇꯦ ꯀꯔꯤꯒꯤ ꯑꯩ ꯆꯦꯟꯅꯔꯤꯕ ꯁꯥꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯕꯁꯦ ꯉꯝꯂꯔꯣꯏꯌꯦ ꯁꯥꯔ ꯑꯣꯀꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯃꯇꯦꯡꯁꯦ ꯀꯔꯤꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯍꯥꯠꯄ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯂꯦꯝꯍꯧꯕ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯐꯥꯔꯦ ꯑꯅꯤ ꯋꯥꯠꯂꯤ ꯑꯗꯨꯁꯨ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤ ꯅꯠꯇꯕ ꯀꯔꯤ ꯃꯇꯦꯡ ꯄꯥꯝꯂꯤꯒꯦ ꯁꯥꯔ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯑꯃꯗꯤ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ ꯑꯍꯨꯝ ꯋꯥꯠꯂꯤꯕꯗꯣ ꯑꯩꯅ ꯍꯥꯠꯄ ꯄꯥꯝꯃꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯠꯄ ꯌꯥꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯅꯣꯡꯃꯩꯁꯦ ꯋꯥꯏꯒꯦ ꯍꯥꯏꯔꯣ ꯑꯁꯨꯝꯅ ꯕꯩꯒꯅ ꯃꯤꯃꯤꯠꯆꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯋꯥ ꯁꯥꯗꯕ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯛꯄ ꯑꯗꯨꯗ ꯃꯤꯃꯤꯠꯆꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕꯩꯒꯗ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯏ ꯃꯗꯨꯗ ꯕꯩꯒꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯈꯤ ꯕꯩꯒꯅ ꯍꯥꯏꯔꯛꯏ ꯃꯤꯃꯤꯠꯆꯥ ꯉꯥꯏꯈꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤꯀꯣ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯃꯇꯦꯡꯁꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯕꯣ ꯁꯥꯔ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯉꯝꯗ꯭ꯔꯦ ꯍꯦꯝꯆꯟꯗ꯭ꯔꯒ ꯀꯥꯄꯤꯜꯒꯗꯤ ꯂꯥꯏ ꯇꯤꯟ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯖꯟꯇ꯭ꯔ ꯁꯦꯝꯃꯒ ꯌꯥꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯔꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯖꯟꯇ꯭ꯔꯗꯣ ꯂꯧꯊꯣꯛꯄꯤꯌꯨ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯍꯥꯠꯄ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯑꯣ ꯐꯔꯦ ꯃꯦꯃꯤꯆꯥ ꯃꯈꯣꯏꯅ ꯌꯥꯜꯂꯤꯕ ꯖꯟꯇ꯭ꯔꯗꯣ ꯑꯩꯅ ꯂꯧꯊꯣꯛꯅꯕ ꯁꯤꯜꯂꯒꯦ ꯑꯗ ꯂꯨꯔꯤꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯍꯜꯂꯛꯑꯒ ꯑꯩ ꯂꯧꯊꯣꯛꯅꯕꯗꯣ ꯑꯩ ꯁꯤꯜꯂꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯠꯄ ꯂꯣꯏꯔꯒ ꯁꯥꯔꯅ ꯊꯕꯛ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯨ ꯂꯩꯔꯤꯌꯦ ꯁꯥꯔ ꯃꯗꯨꯗꯤ ꯑꯩꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯤꯃꯤꯆꯥ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯃꯤꯃꯤꯆꯥꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯕꯩꯒꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤ ꯃꯪꯒꯨꯝ ꯋꯥꯈꯜꯒꯨꯝ ꯃꯁꯥꯗꯣ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯩꯒ ꯏꯃꯨꯡꯗ ꯆꯪꯉꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯍꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯄꯤꯜ ꯀꯔꯝꯅ ꯐꯥꯒꯅꯤ ꯃꯈꯣꯏꯒꯤ ꯖꯟꯇ꯭ꯔꯗꯨ ꯀꯔꯝꯅ ꯂꯧꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯩꯒ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯣꯀꯞꯇ ꯂꯩꯔꯤꯕ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯍꯦꯝꯆꯟꯗ꯭ꯔꯗ ꯐꯣꯟ ꯇꯧ ꯃꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯀꯥꯏ ꯌꯧꯔꯛꯑꯦ ꯑꯗꯣ ꯍꯪꯉꯨ ꯁꯦ ꯅꯪꯒꯤ ꯐꯣꯟ ꯀꯩꯒꯤꯅꯣ ꯁꯥꯔ ꯍꯩ ꯃꯈꯣꯏꯁꯨ ꯐꯥꯅꯕꯅꯤꯗꯅ ꯇꯧ ꯑꯗꯨꯒ ꯅꯪ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯆꯦꯜꯍꯜꯂꯒꯕ ꯁꯦ ꯁꯤ ꯎꯔꯗꯅ ꯁꯤꯒꯤ ꯅꯣꯡꯃꯩꯁꯤꯅꯅꯦ ꯀꯥꯞꯊꯠꯂꯦ ꯈꯪꯉꯨ ꯁꯥꯔ ꯑꯩ ꯇꯧꯖꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯅꯅꯥꯎꯅ ꯍꯦꯝꯆꯟꯗ꯭ꯔꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯄꯨꯡꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯈꯪꯗꯣꯛꯈꯤ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯄꯨꯡꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯈꯪꯂꯕꯅꯤ나 ꯕꯩꯒꯒꯤ ꯇꯤꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯄꯨꯡꯐꯝ ꯑꯗꯨꯗ ꯍꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯄꯤꯜ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯅ ꯅꯅꯥꯎꯕꯨ ꯃꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯅꯅꯕ ꯄꯨꯔꯛꯈꯤ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯈꯔ ꯊꯥꯞꯇꯛꯅ ꯊꯝꯃꯤ ꯅꯅꯥꯎꯅ ꯇꯥꯛꯄꯗꯒꯤ ꯍꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯄꯤꯜꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯗ ꯊꯝꯗꯨꯅ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯕꯩꯒꯅ ꯍꯦꯝꯆꯟꯗ꯭ꯔꯗ ꯅꯪ ꯃꯤꯃꯤꯆꯥ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯁꯥꯔ ꯀꯅꯥꯅꯣ ꯃꯤꯃꯤꯆꯥ ꯍꯥꯏꯕꯣ ꯑꯩꯗꯤ ꯈꯪꯗꯦ ꯁꯥꯔ ꯈꯪꯉꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯗꯧꯅꯤ ꯀꯩꯅꯣꯁꯤꯗꯤ ꯀꯩꯅꯣꯁꯤꯕꯣ ꯁꯥꯔ ꯖꯟꯇ꯭ꯔꯅꯦ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯁꯤꯕꯅꯦ ꯑꯣ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯁꯤꯕ ꯑꯗꯣ ꯄꯨꯂꯤꯁ ꯆꯪꯗꯅꯕ ꯑꯝꯇꯪꯒ ꯁꯤꯔꯗꯤ ꯅꯪ ꯑꯩꯅ ꯉꯁꯤ ꯐꯥꯔꯤꯁꯤ ꯐꯥꯔꯣꯏꯗꯕꯅꯤꯗꯣ ꯐꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯅꯥꯎ ꯊꯅꯝꯃꯒ ꯅꯣꯏ ꯈꯛꯇꯪ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯂꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯄꯅꯦ ꯍꯣꯏꯅꯦ ꯅꯪ ꯊꯕꯛꯇꯨꯗ ꯅꯅꯥꯎ ꯊꯝꯃꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ
ꯁꯥꯔ ꯅꯅꯥꯎꯗꯤ ꯆꯠꯅꯤꯡꯗꯦꯅ ꯂꯩꯍꯧꯕꯅꯦ ꯁꯥꯔ ꯀꯔꯤ ꯅꯆꯤꯟ ꯊꯤꯕ ꯍꯥꯏꯌꯨꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯑꯩ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯑꯩ ꯑꯁꯦꯡꯕꯗꯣ ꯂꯣꯏ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯉꯁꯥꯏꯅ ꯆꯩꯗꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯣ ꯑꯁꯦꯡꯕꯗꯣ ꯂꯣꯏ ꯍꯥꯏꯌꯨ ꯅꯪꯅ ꯂꯣꯏ ꯍꯥꯏꯔꯕ ꯀꯦꯁ ꯑꯁꯦ ꯃꯆꯥ ꯑꯃ ꯄꯥꯟꯒꯅꯤ ꯅꯠꯇ꯭ꯔꯕ ꯄꯣꯛꯁꯣ ꯑꯦꯛ ꯄꯥꯟꯁꯤꯜꯂꯒꯅꯦ ꯐꯥꯔꯁꯤ ꯇꯧꯔꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯕ ꯍꯣꯏ ꯁꯥꯔ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯔꯒꯦ ꯁꯨꯝꯗꯧꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯑꯃ ꯁꯨꯝ ꯀꯨꯏꯅ ꯏꯟꯅꯕꯗꯧꯅ ꯁꯨꯝ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗ ꯖꯟꯇ꯭ꯔ ꯑꯃ ꯁꯦꯝꯍꯟꯁꯦꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯥ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯉꯔꯥꯡꯁꯦ ꯀꯄꯤꯜꯒꯤ ꯃꯄꯥꯅ ꯅꯈꯣꯏ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯄꯤꯔꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯂꯒ ꯑꯗꯨꯝ ꯂꯣꯠꯈ꯭ꯔꯁꯤꯅ ꯍꯥꯏꯅꯕꯅꯦ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯅꯅꯕ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯥꯎ ꯌꯥꯎꯔꯝꯗꯕꯗꯒꯤ ꯅꯅꯥꯎꯕꯨ ꯊꯥꯎ ꯂꯩꯕ ꯆꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯐꯅ ꯀꯨꯏꯅ ꯂꯥꯛꯈꯤꯗꯦ ꯑꯩꯅ ꯆꯠꯇꯨꯅ ꯊꯥꯎ ꯂꯩꯔꯨꯔꯒ ꯍꯟꯖꯤꯜꯂ ꯐꯥꯎꯕꯗ ꯃꯍꯥꯛ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯦ ꯉꯥꯏꯈꯣ ꯅꯪ ꯋꯥꯔꯤꯗꯣ ꯅꯅꯥꯎꯅ ꯅꯪꯒꯤ ꯐꯣꯟ ꯄꯨꯈꯤꯕꯒꯤ ꯋꯥꯔꯤ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯪꯒꯤ ꯐꯣꯟ ꯄꯨꯈ꯭ꯔꯤꯗꯨꯕꯣ ꯁꯥꯔ ꯑꯗꯨꯗꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯩ ꯂꯣꯏꯈꯤꯕꯗꯒꯤ ꯒꯥꯔꯤꯗ ꯆꯥꯔꯖ ꯇꯧꯔꯝꯕꯅꯦ ꯑꯗ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯅꯕꯅ ꯑꯩꯒꯤꯗꯣ ꯄꯨꯍꯟꯈꯤꯕꯅꯦ ꯁꯥꯔ ꯒꯥꯔꯤꯗꯨꯗꯤ ꯀꯥꯄꯤꯜꯒꯤꯅꯦ ꯁꯥꯔ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯃꯍꯥꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯀꯥꯄꯤꯜꯅ ꯃꯍꯥꯛ ꯊꯅꯝꯃꯁꯤ ꯃꯥꯒꯤ ꯖꯟꯇ꯭ꯔꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯄꯨꯕꯤꯔꯛꯑꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯕꯨ ꯊꯅꯝꯃꯒ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯄꯅꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯅꯅꯥꯎꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯍꯜꯂꯣ ꯍꯦꯝꯆꯟꯗ꯭ꯔ ꯅꯈꯣꯏ ꯖꯟꯇ꯭ꯔꯗꯣ ꯁꯦꯝꯕ ꯂꯣꯏꯔꯕꯣ ꯅꯅꯥꯎ ꯂꯣꯏꯔꯦ ꯑꯗꯨ ꯀꯩꯅꯣ ꯅꯪꯅ ꯐꯣꯟ ꯑꯣꯐ ꯊꯝꯃꯤꯗꯨꯕꯣ ꯑꯁ ꯚꯥꯏ ꯑꯩꯅ ꯊꯥꯎ ꯂꯩꯔꯤꯉꯩꯗ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯇꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯖꯟꯇ꯭ꯔꯗꯣ ꯁꯥꯕ ꯂꯣꯏꯔꯗꯤ ꯀꯩꯅꯣ ꯚꯥꯏ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯔꯤꯗꯨꯗꯤ ꯑꯗꯨꯒꯤꯗꯤ ꯅꯣꯏ ꯄꯥꯈꯠꯂꯨꯔꯅꯣ ꯑꯩꯒ ꯊꯦꯡꯅꯔꯦ ꯇꯦꯝꯕꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯅꯕꯒꯤꯅꯦ ꯑꯩꯅ ꯊꯣꯛꯄ ꯈꯨꯝꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯕꯩꯅꯦ ꯑꯗꯣ ꯅꯣꯏꯅ ꯂꯥꯛꯄꯗꯅꯦ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯖꯟꯇ꯭ꯔꯗꯣ ꯄꯣꯔꯛꯑꯣ ꯚꯥꯏ ꯄꯣꯔꯛꯇꯗꯤ ꯀꯩꯅꯣꯅꯦ ꯚꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯄꯨꯡ 2:30 ꯑꯗꯨꯗ ꯂꯥꯛꯑꯒꯅꯤ ꯑꯗꯨꯒ ꯊꯦꯡꯅꯔꯁꯤꯀꯣ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯇ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯕꯤꯔꯦ ꯃꯥꯁꯦ ꯑꯐꯥꯎꯕ ꯃꯥꯏꯕꯅꯦ ꯚꯥꯏ ꯃꯥꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯨꯁꯨ ꯆꯨꯝꯃꯦ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯃꯤꯃꯤꯆꯥꯛꯀꯤ ꯊꯋꯥꯏꯅ ꯑꯣꯏꯔꯝꯂꯦ ꯚꯥꯏ ꯑꯗꯣ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯀꯣ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯦꯝꯆꯟꯗ꯭ꯔꯅ ꯃꯤꯃꯤꯆꯥ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯨ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯖꯟꯇ꯭ꯔ ꯑꯃ ꯂꯩꯔꯨꯆꯣ ꯑꯗꯨꯒ ꯁꯣꯗꯥ ꯕꯥꯏꯒꯞꯂ ꯃꯣꯏꯗꯥꯔ ꯀꯩꯅꯣ ꯈꯔ ꯌꯥꯎꯔꯣ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯕꯩꯒ ꯀꯥꯄꯤꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯏ ꯍꯜꯂꯣ ꯃꯤꯁꯇꯔ ꯀꯥꯄꯤꯜ ꯖꯤ ꯁꯥꯔ ꯖꯤꯅꯤ ꯅꯪ ꯍꯧꯖꯤꯛ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯁꯥꯔ ꯑꯩ ꯂꯥꯝꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯅꯦ ꯁꯥꯔ ꯊꯥꯗꯣꯛꯀꯅꯤ ꯑꯗꯣ ꯑꯩ ꯋꯥ ꯍꯪꯒꯦ ꯁꯦꯡꯅ ꯍꯦꯛ ꯈꯨꯝꯃꯕ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯀꯅꯤ ꯁꯥꯔ ꯀꯔꯤ ꯋꯥꯍꯪ ꯑꯣꯏꯔꯦ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯣꯏ ꯍꯥꯏꯔꯦꯕ ꯃꯤꯁꯇꯔ ꯀꯥꯄꯤꯜ ꯅꯪꯕꯣ ꯃꯤꯃꯤꯆꯥ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯪꯂꯦ ꯁꯥꯔ ꯑꯩ ꯃꯤꯃꯤꯆꯥꯕꯨ ꯃꯨꯟꯅ ꯈꯪꯂꯦ ꯑꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯃꯤꯃꯤꯆꯥ ꯀꯅꯥꯅ ꯍꯥꯠꯂꯤ ꯏꯟꯁꯄꯦꯛꯇꯔ ꯁꯥꯞ ꯑꯩ ꯑꯁꯦꯡꯕꯗꯨ ꯂꯣꯏ ꯍꯥꯏꯔꯒꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯔꯦꯅꯦ ꯃꯈꯣꯏꯅ ꯃꯤꯃꯤꯆꯥꯕꯨ ꯑꯁꯤ ꯗ꯭ꯔꯒ ꯄꯤꯖꯔꯒ ꯋꯥꯟꯊꯍꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯒꯣꯗꯥꯎꯟꯗ ꯄꯨꯔꯒ ꯑꯁꯤ ꯀꯨꯔꯤ ꯇꯧꯔꯦꯕ ꯑꯗꯨꯒ ꯃꯊꯛꯇꯒꯤ ꯑꯁꯤ ꯏꯟꯊꯔꯒ ꯍꯥꯠꯂꯦ ꯑꯩ ꯏꯃꯤꯠꯅ ꯎꯍꯧꯕꯅꯦ ꯚꯒꯄꯥꯟ ꯁꯥꯈꯤ ꯑꯩꯅ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯔꯦ ꯑꯁꯤ ꯃꯈꯣꯏ ꯌꯨ ꯌꯥꯝꯅ ꯉꯥꯎꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯃꯈꯣꯏ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯥꯔ ꯊꯧꯗꯣꯛꯇꯣ ꯍꯥꯏꯗꯣꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯣꯛꯂꯗꯤ ꯑꯩꯕꯨ ꯃꯈꯣꯏ
ꯑꯍꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯦꯅꯦ ꯑꯩ ꯀꯤꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯥꯔ ꯃꯈꯣꯏꯅ ꯑꯩ ꯌꯥꯎꯋꯦ ꯍꯥꯏꯔꯁꯨ ꯃꯗꯨ ꯊꯥꯖꯕꯤꯔꯨꯅꯨ ꯑꯩ ꯀꯨꯏꯁꯨ ꯌꯥꯎꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ ꯁꯥꯔ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯕꯨꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯅꯦ ꯍꯣꯏ ꯀꯥꯄꯤꯜ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯑꯩ ꯊꯥꯖꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯍꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ ꯄꯥꯔꯇꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯃꯤꯆꯥꯗ ꯗ꯭ꯔꯒ ꯄꯤꯖꯅꯕ ꯀꯅꯥꯅ ꯄ꯭ꯂꯥꯟ ꯇꯧꯏ ꯍꯥ ꯍꯦꯠ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯁꯥꯔ ꯑꯔꯦ ꯑꯩ ꯁꯤꯔꯦꯅꯦ ꯑꯩ ꯁꯤꯔꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯦꯝꯕꯅ ꯑꯁꯤ ꯃꯤꯃꯤꯆꯥꯗ ꯗ꯭ꯔꯒ ꯄꯤꯖꯅꯕ ꯑꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯃꯥꯅꯁꯨ ꯄꯤꯖꯕ ꯑꯣꯏꯔꯦ ꯑꯦꯁ ꯃꯁꯤ ꯍꯧꯖꯤꯛꯐꯥꯎꯕ ꯃꯆꯤꯟꯁꯤ ꯁꯦꯡꯗ꯭ꯔꯤꯅꯦ ꯍꯥ ꯑꯁꯦꯡꯕꯗꯨ ꯅꯪ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯍꯥ ꯁꯦ ꯑꯗꯨꯗꯤ ꯁꯦ ꯆꯩꯁꯤ ꯈꯔ ꯌꯥꯝ ꯆꯥꯎ ꯁꯦ ꯁꯥꯔ ꯉꯁꯥꯏ ꯍꯥꯏꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯖꯔꯛꯑꯦ ꯁꯥꯔ ꯌꯥꯔꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯍꯣꯏ ꯃꯁꯤ ꯃꯌꯥꯡ ꯀꯣꯜꯂꯤꯁꯦ ꯃꯈꯣꯡꯗꯒꯤ ꯃꯉꯛ ꯐꯥꯎꯕ ꯐꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯐꯨꯒꯗꯕꯅꯤ ꯃꯥ ꯀꯌꯥꯝ ꯃꯔꯤ ꯂꯩꯕꯅꯣꯗꯣ ꯃꯥ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯩꯒ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯖꯟꯇ꯭ꯔ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯃꯣꯏꯗꯥ ꯑꯗꯨ ꯖꯟꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯩꯅ ꯍꯣꯔꯦꯟ ꯀꯥꯄꯤꯜꯒꯤ ꯃꯉꯛꯇ ꯖꯥꯜꯂꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯑꯩꯅ ꯇꯥꯠ ꯇꯧꯔꯒ ꯂꯧꯊꯣꯔꯛꯀꯅꯤ ꯅꯈꯣꯏꯗ ꯆꯦꯛ ꯇꯧꯅꯕ ꯃꯗꯨꯗ ꯅꯈꯣꯏꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯥꯒꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯍꯨꯟꯗꯣꯛꯈ꯭ꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯃꯅꯨꯡꯗ ꯃꯣꯏꯗꯥ ꯌꯥꯎꯕ ꯖꯟꯇ꯭ꯔꯁꯦ ꯃꯁꯤ ꯑꯣꯏꯅ ꯍꯥꯡꯗꯣꯛꯀꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯖꯔꯦ ꯁꯥꯔ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯕꯩꯒꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯨꯅ ꯀꯄꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯀꯔꯤ ꯍꯥꯏꯔꯦ ꯃꯔꯣꯟ ꯁꯦꯡꯉꯕ ꯁꯥꯔ ꯑꯃꯃꯨꯛ ꯍꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯤꯌꯦ ꯁꯥꯔ ꯌꯥꯔꯦ ꯅꯈꯣꯏ ꯅꯅꯥꯎꯒ ꯍꯦꯝꯆꯟꯗ꯭ꯔꯒꯗꯣ ꯁꯤꯗ ꯄꯨꯔꯛꯎ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯀꯁꯇꯗꯤ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯩꯒꯒꯤ ꯇꯤꯝ ꯉꯥꯛꯇꯃꯛ ꯂꯩꯍꯧꯔꯦ ꯃꯁꯤꯗ ꯕꯩꯒꯅ ꯀꯥꯄꯤꯜ ꯅꯈꯣꯏ ꯖꯟꯇ꯭ꯔ ꯁꯦꯝꯕ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯥꯔ ꯃꯗꯨ ꯆꯨꯝꯂꯦꯅꯦ ꯁꯤꯒꯤ ꯉꯛꯇ ꯌꯥꯜꯂꯁꯤꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯕꯩꯒꯅ ꯄꯠ ꯂꯥꯎꯅ ꯊꯥꯗꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯤꯝꯗ ꯍꯣꯏ ꯃꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯒꯦꯗꯣ ꯆꯦꯛ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯈꯤ ꯃꯁꯤꯗ ꯀꯥꯄꯤꯜꯅ ꯑꯔꯦ ꯁꯥꯔ ꯑꯁꯤ 10,000 ꯄꯤꯕ ꯖꯟꯇ꯭ꯔ ꯑꯣꯏꯔꯦ ꯑꯁꯤ ꯂꯥꯏꯒꯤꯅꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯉꯛꯇꯒꯤ ꯊꯥꯗꯠꯂꯦ ꯑꯁꯤ ꯄꯤꯔꯣ ꯑꯁꯤ ꯄꯨꯂꯤꯁꯅ ꯄꯣꯠ ꯂꯥꯛꯄ ꯀꯔꯤ ꯑꯣꯏꯔꯦ ꯍꯦꯠ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤꯗ ꯒꯥ ꯈꯣꯡꯒꯅꯨ ꯆꯍꯤ ꯑꯆꯧꯕ ꯌꯥꯝ ꯂꯩ ꯈꯪꯉꯕ ꯑꯁꯨꯝꯅ ꯕꯩꯒꯒ ꯀꯥꯄꯤꯜꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯥꯄꯤꯜ ꯎꯍꯟꯗꯅ ꯖꯟꯇ꯭ꯔ ꯑꯗꯨ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯈ꯭ꯔꯕ ꯃꯅꯨꯡꯗ ꯃꯣꯏꯗꯥ ꯍꯥꯞꯄ ꯖꯟꯇ꯭ꯔ ꯑꯗꯨ ꯑꯣꯏꯅ ꯍꯥꯡꯗꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯟꯇ꯭ꯔ ꯑꯗꯨꯗꯒꯤ ꯃꯣꯏꯗꯥꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯖꯣꯔꯣ ꯇꯥꯔꯛꯈꯤ ꯃꯁꯤꯗ ꯕꯩꯒꯅ ꯍꯣꯏ ꯀꯥꯄꯤꯜ ꯅꯪ ꯃꯁꯤ ꯖꯟꯇ꯭ꯔꯅꯦ ꯇꯥꯏ ꯁꯤ ꯃꯅꯨꯡꯗ ꯅꯝꯕꯔ 4 ꯌꯥꯎꯔꯝꯃꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯥꯔ ꯃꯗꯨ ꯂꯥꯏꯒꯤ ꯑꯣꯏꯔꯦ ꯃꯗꯨ 4 ꯑꯣꯏꯗ꯭ꯔꯦ ꯑꯁꯤ ꯊꯥꯖꯔꯣ ꯍꯦꯠ नंबर 4 सिबु लागिनी गायना तुम ले असुमना हाइनरिङै ननाव अमदि हेमचंद्र पुसिलखि ओ पुसिलो नखोय मखोयगी मंगत सिरिबा जंत्र सिंगसे वे हांगदोगा चेक तौ उरेदना से मसीगी बया सिदसु फो यरोमिसे ए चेक तौ असुमना बैगना हाइजिनदुना मखोय अहुमगी जंत्र पुनमक हांगदोखि अदुगा मनुंग यावरंबा लाई चंगदनबा हापलकपा पोलमसिंग अदु लोइना मांगहनखि मसीगी मतुंग बैगा थोरकले अदुगा मखोय अहुम अदुसु लेहौरे अदुबु मखोय अहुमगी पुल्लिबा थौरिसिंग अदु इकोम कोमलमी मसीदगी मखोय नुमित अदुगी अहिंगदा पुलिस स्टेशन अदुदगी नाथोरखि तौरिबा पुनमक बैगना लोइना खंगी अदुबु मिमिचाना मखोयबु हादनबगीदमक मखोय अहुम थादोखिबनी असुमना मखोय फनयाम साना चेलकलगा वाइटिंग सेट अमदा मखोय पोथारमी तांजा असिदा वाइटिंग सेट अदुगी मनाक्ता हौबा उ पांबी अमदा मुरुम सोनबा मखोन अमा तारखी खोंजेल अदु ताबदा मखोय अहुमदु कीबना लोइरे लाई चंगदनबा जंत्रदसु पुलिसना
ꯃꯥꯡꯍꯟꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯀꯤꯕꯅ ꯂꯣꯏꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯅꯣꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯤꯃꯤꯆꯥꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯎ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯇꯨꯝ ꯑꯆꯧꯕ ꯑꯃ ꯋꯪ ꯂꯥꯎꯅ ꯇꯥꯔꯛꯂꯒ ꯄꯝ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯅꯥꯎꯅ ꯆꯦꯜꯂꯤꯕ ꯑꯗꯣꯝꯗ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄ ꯎꯈꯤ꯫ ꯅꯅꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝ ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗꯕꯨ? ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯇꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯑꯁꯤ ꯂꯩꯕꯥꯛ ꯆꯠꯂꯤꯕꯅꯤꯅꯦ, ꯅꯪꯁꯨ ꯆꯠꯂꯒꯗꯕꯅꯤ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯔꯦ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯄꯥꯏꯔꯒ ꯆꯠꯄꯗꯨ ꯎꯔꯦ꯫ ꯃꯁꯤꯗ ꯅꯅꯥꯎꯗꯨ ꯑꯣꯏꯃꯥ ꯍꯥꯏꯔꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯇꯥꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯃꯤꯆꯥ ꯑꯗꯨ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯁꯥꯗꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯅꯅꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯇꯨꯁꯤꯟꯈꯤ ꯑꯗꯨꯒ ꯈꯨꯔꯨ ꯈꯨꯗꯨꯞ ꯀꯨꯟꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯁꯤꯗ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯃꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯅꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯉꯛꯂꯒ ꯑꯃꯨꯛ ꯊꯥꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯀꯟꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯂꯩꯈꯥꯏꯔꯛꯄꯒꯨꯝ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯂꯩꯊꯣꯔꯛꯈꯤ꯫ ꯅꯅꯥꯎꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯉꯛ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯂꯩꯈꯥꯏꯔꯒ ꯁꯤꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯦꯝꯆꯟꯗ꯭ꯔ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯤꯕ ꯌꯨꯝ ꯑꯗꯨ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯃꯤꯃꯤꯆꯥꯒꯤ ꯌꯨꯝꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯗꯤ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯦꯝꯆꯟꯗ꯭ꯔꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯕꯗ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯝꯆꯟꯗ꯭ꯔ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨ ꯅꯤꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯃꯤꯆꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯩ ꯄꯔꯦꯡ ꯑꯃ ꯁꯤꯔꯒ ꯊꯦꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯍꯦꯝꯆꯟꯗ꯭ꯔ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯁꯤ ꯃꯤꯃꯤꯆꯥꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯕꯜꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯤꯡꯒꯣꯡꯗ ꯆꯪꯉꯛꯄꯅ ꯈꯤꯇꯪꯗꯤ ꯉꯥꯜꯂꯤ꯫ ꯃꯁꯤꯗ ꯍꯦꯝꯆꯟꯗ꯭ꯔꯅ ꯍꯧꯒꯠꯂꯒ ꯑꯇꯣꯞꯄꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯇꯞꯅ ꯑꯁꯨꯝ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯍꯦꯝꯆꯟꯗ꯭ꯔ ꯀꯤꯕꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯝꯆꯟꯗ꯭ꯔꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛ ꯑꯗꯨ ꯇꯞꯅ ꯃꯌꯥꯏ ꯊꯦꯒꯥꯡꯗ ꯊꯦꯛꯀꯠꯂꯛꯈꯤ꯫ ꯍꯦꯝꯆꯟꯗ꯭ꯔ ꯃꯁꯥꯗꯨ ꯂꯣꯡꯊꯦꯠ ꯊꯦꯛꯄꯗꯨꯗ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯊꯦꯛꯀꯠꯂꯛꯄꯅ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯈꯤ ꯑꯗꯨꯒ ꯃꯌꯥꯗꯒꯤ ꯏ ꯆꯦꯟꯊꯔꯛꯈꯤ꯫ ꯍꯦꯝꯆꯟꯗ꯭ꯔ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯀꯟꯅ ꯂꯩꯊꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯂꯥꯈꯠꯇꯨꯅ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯀꯄꯤꯜ ꯃꯥꯗꯤ ꯌꯨꯝ ꯌꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯥꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯄꯤꯜ ꯍꯥꯏꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯄꯤꯜꯕꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯗ ꯀꯄꯤꯜꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫
ꯀꯄꯤꯜꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯄꯤꯜ ꯌꯥꯝꯅ ꯋꯥꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯍꯤꯞꯄꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯤꯟꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯄꯤꯜꯅ ꯎꯕꯗ ꯀꯄꯤꯜ ꯀꯤꯃꯟꯕꯗꯒꯤ ꯐꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯁꯨꯝ ꯇꯥꯔꯛꯏ꯫ ꯀꯄꯤꯜ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯂꯝꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯀꯥꯏꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯀꯄꯤꯜ ꯀꯤꯕꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯥꯅ ꯍꯦꯛ ꯂꯥꯎꯕꯒ ꯃꯥꯒꯤ ꯃꯐꯥꯏꯒꯟꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯩꯁꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯩ ꯂꯥꯛꯄ ꯑꯗꯨꯗ ꯀꯄꯤꯜꯅ ꯃꯐꯥꯏꯒꯟꯗ ꯌꯦꯡꯂꯨꯕꯗ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯁꯦꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯃꯤ ꯑꯃꯅ ꯈꯪꯌꯥꯟ ꯌꯥꯜꯂꯛꯈꯤ꯫ ꯃꯁꯤꯗ ꯀꯄꯤꯜ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈꯤ꯫ ꯃꯍꯥꯛꯅ ꯇꯨꯁꯤꯟꯕꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯌꯥ ꯌꯥꯃꯥꯡ ꯇꯦꯛꯈꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯀꯣꯜꯅ ꯃꯍꯥꯛ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯁꯤꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃꯅ ꯄꯥꯏꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯄꯤꯜꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯨꯡꯗ ꯄꯥꯏꯁꯤꯟꯅꯔꯒ ꯂꯩꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯃꯀꯣꯛꯂꯣꯝꯗ ꯇꯞꯅ ꯑꯁꯨꯝ ꯊꯦꯛꯀꯠꯂꯛꯏ꯫ ꯃꯁꯤꯗ ꯀꯄꯤꯜꯗꯨ ꯅꯥꯃꯟꯕꯗꯒꯤ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯂꯩꯊꯠꯂꯛꯈꯤ꯫ ꯀꯄꯤꯜ ꯂꯥꯎꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯈꯤ꯫ ꯀꯄꯤꯜꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯝꯈꯤ꯫ ꯀꯄꯤꯜꯅꯗꯤ ꯃꯥꯕꯨ ꯀꯟꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯄꯤꯜꯒꯤ ꯃꯄꯥꯅ ꯄꯥꯏꯔꯛꯄ ꯌꯨ ꯂꯤꯛꯂꯤ ꯑꯃꯅ ꯀꯄꯤꯜꯒꯤ ꯃꯃꯥꯏꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯄꯤꯜꯒꯤ ꯃꯄꯥꯗꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯀꯄꯤꯜꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗ ꯁꯣꯔꯣ ꯆꯤꯡꯈꯠꯂꯛꯈꯤ꯫ ꯃꯁꯤꯗ ꯀꯄꯤꯜꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯀꯄꯤꯜꯒꯤ ꯃꯄꯥꯗꯤ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕꯅ ꯀꯄꯤꯜꯅ ꯍꯥꯏꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯀꯄꯤꯜ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗꯒꯤ ꯃꯥꯒꯤ ꯃꯄꯥꯅ ꯂꯪꯊꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯄꯤꯜꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯅꯥꯎ ꯍꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯄꯤꯜ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯕꯩꯒꯒꯤ ꯃꯃꯪꯗ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯔꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯁꯥꯔꯅ ꯄꯥꯡꯕꯤꯕꯒꯤ ꯄꯥꯡꯕꯤꯕ, ꯑꯩꯅ ꯁꯤꯔꯤꯕ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯅ ꯇꯥꯁꯤꯟꯕ ꯖꯒꯥ ꯑꯗꯨꯒꯤ ꯈꯔ ꯆꯠꯂꯒ ꯑꯩꯒꯤ ꯈꯨꯠꯀꯤ ꯈꯨꯠꯁꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨ ꯑꯃꯨꯛꯇ ꯄꯣꯠꯂꯣꯏꯕꯤꯌꯨ꯫ ꯃꯗꯨ ꯂꯩꯕꯅ ꯑꯩ ꯑꯁꯤ ꯂꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯁꯤꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯨꯏ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯁꯥꯗꯣꯡ ꯈꯔ ꯆꯥꯈꯤ꯫ ꯃꯗꯨꯗ ꯂꯦꯝꯍꯧꯕꯅꯦ ꯑꯩꯒꯤ ꯈꯨꯠꯁꯥꯗꯣ꯫ ꯃꯗꯨ ꯑꯃꯨꯛꯇ ꯁꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯩꯅ ꯍꯥꯠꯂꯦ꯫ ꯑꯩꯅ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦ ꯁꯥꯔ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯩꯒ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯃꯤꯃꯤꯆꯥꯕꯨ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯕꯩꯒꯅ ꯃꯤꯃꯤꯆꯥꯅ ꯁꯤꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯠꯁꯥ ꯑꯗꯨ ꯊꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯐꯪꯂꯗꯨꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤ꯫ ꯕꯩꯒꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ASI ꯈꯥꯕ ꯂꯝꯕꯤꯒꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯇꯇꯥꯅ ꯇꯛꯄꯗꯒꯤ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤ꯫ ꯃꯁꯤꯗ ꯕꯩꯒꯅ ꯈꯜꯂꯤ, ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯄ ꯆꯤꯠꯊꯔꯝꯂꯕ ꯈꯥꯕ,
ngasi taibang chemba mapuno oina chairak pikraba asumna khanduna taibang chemba mapubu khoirumjaki wari asi matang asida loijare wari asida soikiba lankiba asoiba wahi wata kaya yaurabasu tabiriba singna pukchal sauna ngakpigani